Maheiroi Lup tarukna mamangda kayara khai krabasu thabak taon thoroktabadagi Mayokta Mapaldagi Pusilakpa Lamdamsigi Phising na puthokliba Iyong Phigi Mahut Phising fagatpa hokhibaga loinana haiba indana yomlamba Phising Mei Thakhre Manipuri Mapaldagi Pusilakpa Manipuri Iyong Phigi Mahut Phising ase Manipuri Pusilakpa Yaroi Chatharakliba thawong ase lengakna thingatabani haina Maheiroi Lup tarukna khangalakle Maheiroi Lup tarukna mamangda Mapaldagi Pusilakpa Manipuri Phising na sajaba Iyong Phigi Mahut Phising fagatpagi drive aduda fagalaba Phising aduda ngase wangkhaida leiba Students Union of Kanglaipak Sukki Office Campus ta Mei Thakhre mangan kibane Phising Mei Thakhre du mari lenana All Manipur Students Union MSUG Vice President Ella Thobuna hai Manipur ge Phising na puthokpa Iyong ge Phising asiga manaba ahongbo makhalgi Phising Manipur da pak sana yolakpa si yamna laibak thibane Masina Lamdamsigi Iyong da achauba safu mo piribane Polam sing makha tana dukandar singna makha tana Pusilakpa Yaroi Hiramasigi matangda lengakta Hiramasigi manaba mideng changnanaba apil tawkhibane lengakna Mapaldagi Pusilakpa Iyong Phigi Mahut Phising yonba thingbiu haina makna makha takhi Adugumlaba Manipur government da sokoi mangjongna Mapaldagi Pusilaiba akoigi Iyong Phigi Mahut Phising asemasi athingba thambinanaba haijakiba leigre aduna Manipur government su akoigi haijariba sing asemasi tabi dabudongna tawi aduna hairiba polam sing asemasi khudaktagi athingba thambinanaba Maheiroi Tarukki maikedige appeal tawjari aduga hanagi punsironda halaknaba Phisabi sing ase masi akhoi yokhatsi haiba pandam se Manipur miyamna support tawbiu haibasi Maheiroi Tarukki maikedige appeal tawjari